Legendary Flying Sikh Padmasiri Milkha Singh Laikhidre Laibak asigi saknaidaba Splinter Legendary Flying Sikh Milkha Singh ngarang ahing laikhidre Handakta mahaki nupi Nirmal Korsu COVID-19 na maram oiraga laikhidabane Milkha Singh tha khara COVID-19 naduna layenglaba matungda ngarang ahing laikhidabane mahaki nupi Nirmal Kaur laibak asigi volleyball ge maming lairaba sanaroi amane Milkha Singh masaki chahi maudraga mathoi sukhre mahak masanupi ahum lehauri haide mahak na laikhidabada president vice president prime minister home minister union sports minister amade punjab amasung haryana gi chief minister singna thamoi songna nungaitaba phongdokhre mahak na laikhidaba ase laibak asigi tanglaba mani ama mangjabani haina singthakhi laikhidaba Milkha Singh ing 1959 amade 1958 da Asian Games amade Commonwealth Games ta sanagi medal lawduna laibak asigi mingchat purakhiba saknairaba athlete ni mahak 1958 ta pangthokiba Melbourne Summer Olympic 1958 da pangthokiba Summer Olympic amade 1958 da pangthokiba Tokyo Olympic ta Bharat ki mahut sinduna meter chamre ge lamjel da mahakna utkiba performance aduna laibak asina mahakpu Flying Sikh haiba mingthon piduna civilian singda piba awangba thaki mana Padmasiri award piduna ikai khumnakhe mahakna thamlamba laibak asigi mingchat kaya aduna mahakpu laibak asigi miyamna ikai khumnaribane India ki president Ramnath Kovind na phongdokhibada mahakna laikhidaba si laibak asigi mention ba ngamlaroidaba amangba ama matam chupada leihoragane mahaki matik magun thaduna loiba nairoi haiki Union Sports Minister Kiran Rijiju nasu thamoi songna awaba phongdokhi BJP ki national spokesperson Sambit Patra Imphal da lakhre BJP Manipur Pradesh ki hojik oriba phibam asi yangsinanaba state asigi in charge oriba BJP national spokesperson Sambit Patra ngasi ayok pung 8:30 rom tabada Imphal da yorokre mahakna yorokpada party asigi lusingba kayana harau tayamna okhe Sambit Patra state sida numit mangani rom laiduna BJP Manipur Pradesh ki hangduna lairiba president ki pham lakadoriba election gi sem sanaba amadi chakhut thorang kayagi matangda khanagani hairi COVID-19 gi recovery rate chada maudraga taruk dasmek ama taruk yaurei pung kunmari da positive lising hompukhak report tauke laibak asida COVID-19 positive case nongmonomo gi hantharakpaga loinana haukiba pung kunmari da positive lising hompu chatret ka yankai humdoi report taukre masina maram oiraga recovery rate wangkhalaktuna chada maudraga taruk dasmek ama taruk yaurei hauzik active case ta लाख तरेट के लिसिंग होमपू लेरे हौकी बपुंग कुन मरीदा मियोय लिसिंग अमगा चात्रुक निफुगा तरेट सिदुना सीबा मसिंग लाख अहुमगा लिसिंग मरफु मंगा यौरे हौजिक फावबुदा लाइबाक हसिदा कोविड वैक्सीन क्रोर कुन तरेट लाखोल हुमदोय डोज कापथोखरे क्रोर कुनिपान लाख यांखैना स्टेट अमदी यूनियन टेरिटोरी सिंगदा पीखरे हौजिक फावबुदा नाबा फरकपा मसिंगना क्रोर अनिगा लाख मरफु तरुक लिसिंग हुमबुद्रागा निपान ने मणिपुर की सानारोय मरी लाइन अप तौखरे July kulhumdoidage August nipan fawba pangthokadaba Tokyo Olympic Games 2021 gidamak hojik fawbada Manipur gi sanaroi mari India ge mahut sinduna saruk yanaba line of tawkhraba sanaroi sing adude hockey nupada Nilakanta Sharma nupida Pukhrambam Susila Chanu weightlifting da Saikhom Mirabai Chanu boxing da MC Medicom ne sanaroi kaya amasu lakhiba yabagi thajaba leide Kangla sadage khavak lokthokibada thagat pa phongdok narakle suron ahum namsinduna thambiruraba ibudau Kangla sa चाब थकपदी लाइरदना निंसा सोर होनबा यादबा मखै मयादा काबा खंदुना वाना खांगलंबदु ngarang thamailon satkhre malemda thokliba thokdok wathok mayek sengna uragani wayen kati thaduna achumba wayel laklagani anoba mapok phanglagani salai taret saphonglagani malem gi laichat COVID-19 su maru phangna mangkhrasanu loinana khongjom war memorial changphamda salai taret ki ahakpa anji phithuptagi lauba thang chungoi malemda yaisilibasi Nongdon onkhatuna thauna hapiyu khonglei puya saphongle haina All India Kangla pakhangba Temple Development Society Kangla famthau hompuga marige secretary ingba mangang yungam chana thadorokpa cherolamada haide amaromda lamlai mapari thogallup ki general secretary Laisram Bobisna na thadorokpa cherolamada kanglai liklamda tana thanaba yadraba Kangla da leriba Kangla sagi mitamda kaba khalambabu ngasigi paliba lenga kasina miyam gi pukning ihul khangna lakhokibada lamlai mapari thogalupna thamoi sengna lainga asibu thagatpa phongdorokle lainga asibu lusingliba chief minister N Biren amadi laibak asigi iningthau laisemba sana jawba MP Rajya Sabha gi animakpu lamlai mapari thogalupna asigumba puwari gi lasan oheuragadaba khunai asigi chawthoksaningai oiba warep ama
थौना फन लौबिरकपगिदमक ngamkhai leitana thagatpa phongdokjari haire slow loris ama layenghlaba matung thadokre slow loris ama kallaba matung numit 18 ni chupna masa phahallaba layenghlaba matung Thobal Forest Division ge DFO TH Lokendrona ngarang numidang Gawarok Reserve Forest ge chingi uhaising marang kaina phangba mpham amada tekta kaidana thadokre slow loris asi thasigi tareta Yadipok Kekruda leiba Thangjam Sandip ke yumda changlakpadagi kanbinaba Joint Coordination Committee on Wildlife and Biodiversity JCCWB Manipurda pau pirakpadagi laukhaluraba matungda DFO Thobal ga pau phaunaraga slow loris asi committee asina District Veterinary Thobal gi official singi matenga loinana layeng chatharakibane DFO Thobal TH Lokendro na JCCWB na lauriba thodangda thagatpa phongdokhibaga loinana pau pirakhiba amadi sa sibu masa phagalanaba honabada mateng pangliba veterinary official singbu thagatpa phongdokhi loinana aikoi forest amadi wildlife pu hinganbada maikai kayadagi mateng panglakpa sina ahongba amadi soidana purakpa ngamlagani haiki vaccine kaplaba matungda hospitalized tawbagi chang chada humbudraga manga dagina marifu phawbagi changda hanthai covid positive oraba phawbada vaccination tawraba matungda hospitalized tawbagi chang chada humbudraga manga dagi marifu phawba hanthai amadi oxygen gi mathau taba su chada nipan da hanthai masi study singda fangle haina ngasi government na phongdokhrei leibak asida me tareta khwaidagi wangbo oikiba adudagi nongmagi case lakpagi chang asi chada marifuga manga da hanthare haiki me tarada yamna wangna leirambadagi covid-19 gi apunba active case asi chawrakna chada humbudraga nipan dasmik tarukki changda hanthare haiki mahiroi rape murder case tamyo yama punsigi jail gi chairak pi khrei Simla da masagi chahi taraga taret surabi nupi macha amabu July 2017 da rape tawkiba amasung hatpage maran sikiba miyoy ama Himachal Pradesh ke konung asida CBI court amana maral phangkhre amasung punsigi jail gi chairak pi khrei woodcutter ama oiba Anil Kumar IPC amasung Protection of Children from Sexual Offence eki section kayagi makada maral phangkhi Simla ge kotkhai da leibe Class 10 tambi mahiroi aduna July 2017 da magi school dagi hanki adubu kaidongai da mayumda thunglakidre numin inigi tungda mahake hakchang adu magi firol sing ahangba liquor bottle amasung atai polam kharaga loinana anakpa umang amagi kom amadagi phangki mahakpu rape tawkhre amasung makhauri method padagi sikhibani haibasi autopsy na utkre case aduna Simla gi akoibada miyamgi pak chauba protest thokhanki amasung Kotkhai Police Station amasung gari sing mai thakhe ahubada chingnaba taruk phakhe madugi manungdagi Suraj kauba ama police custody da sikhe High Court na khut thingjilaktuna hiram adu CBI na paikhi amasung mahiroi adu rape tawkhiba amasung hatkibagi case ama amasung Suraj na custody da sikhibagi case amaga case ani lakhothe CBI na April 2018 da Anil Kumar fakhi amasung mahaki mathakta charge sheet ama thangatkhe madugi matungdagi mahak matom khaktana case asigi amatangairaba accused oikhe ahan bagi chingnaba miyoi singge manungdagi ama police custody da sikhibagi damak inspector general thaki officer ama yauna police officer mapan jail da thajinkhe percentage amasung lineage matching singge thak wanglaba DNA gi technology sizinaduna accused adu karamna phangkhibagi haibadu CBI na April 2018 da phongdokhi crime thokpham da phangkhiba bottle sing adu lairakhiba anakpa liquor dukan sing da hangduna agency aduna ahanbada ayekpa saktam ama saganaba honakhi mafamdugi miyoi lising ama henna wahang hangkhi miyoi chamri gi aiba statement sing lawkhi aroibada miyoi chani yankhai gi list ama semlaga makhoi gi DNA sample sing test tawkhi makhoi gi manungdagi ama crime mafamda phangkiba DNA sample aduga manaba khara utpagum tawkhi amasung madu Kangra da leiba imung amagi oiramkhi forensics team aduna hena advance oiba mawong ama oidiba percentage amasung lineage match system ama sizinakhi amasung lapnaba mari mata singdagi lauba DNA sample sing khongul liba ngami haina CBI officer na April 2018 da haiki Kangra da CBI team aduna imung pumnamak adugi makha taba testing tawkhi adubu imung dugi miyoi singi manungdagi ama September 2016 dagi bel da thoki haiba khangki mahaki mama mapa sing adu aikoina test tawbada madu chama da chama chap sanana oiramkhi mathangi singnabadi miyoi adubu khongul livane mahak michen oiduna leikhi adubu mahak mamai thangda phaki haina CBI officer aduna haiki